Adu hairamnaga Jacobtu Thokchomda changkhre. Hairamliba wadu Rogerdi gyan tajaba natte. Koinumnina aigi minai orasu mihun thaun isusude mosidu wari sanabase. Ima loiduba Sunitana ngihakta ngayuda achoba nangba. Jacob dining table duda phami. Aidile mosigi angangse laknaba onthokna wakre. Machin karpa numita taptagi phudaklamaga thabakase loin toktoini. Karino achoba fanasu machaure wakhaldu khara ingthaba tamune nangba. Kamaina ingthaduno mosi angangse aikoi tonda midhem karanam tabani. Sunita machada mune yengjarei aduga nokthorei. Thida angawbusidi nangdi nupi laknaraktro apam nusi pharaktro Ashibu wanena nupi haisidi nupa mayamgi mityengphamni maduda thoina matha sarunu pakhang leisa haisidi masi ngaktani. Is imaise kankaliba kaidura foi hotnabiu chahi sudanaga chengkhraba jailda thamge noi loimba. Hai wachoi ngang angang dugi manakta leibiruso ima chakse sasalo silage. Leijasani maina wanina pepa yam ngangbani mihun kalakani fonabudi phathajarabani aisu. Phai phatau iman hariduni asawbugi kanaba karisu leitabani makhoidi angang ngaktani wakhal mapung phatribani chawraga maina gyan tajarakani. Ngehaki matung chak loireduna table aduda Jacob ka Roger ka chak chaminarami. Mi amagi imunga manate. Roger hoigina mathau chinaba ngaktanina sak charingida wari tatok tasin tawba chatnei. Jacob hoigi imungdi sak charingida wa kya ngangnaramde. Roger di khangdabanina saktu chana wa pangangda ngangi. Jacob na Roger ki bodyguard oijarasu ngasin ahanba chak chaminabani. Roger na Mama enjangse chada kuirabanina yam hawe. Sunitana Chau icha hoidi ahauba sanga da charamgani. Kaidenoda nomaijing mintokaba lebauba merames adagi shugol senga thangjagasu merames shupnagi yumjagaisaga iraiga khaktane ngari ngasarise. Aima kaigino dudi Jacob saurei. Ima hangkreda loirga harke thokroso. Sunitana ihe ibungo sakayaratro ima thokrage noi tamo hoidi saksaringeda wa pepa ngangba yadabani. Roger na Jacob te yenglaga kaigino tamo aikoidi chaksaringeda oina wari sanege. Jacob na shi noyimlo nati natrodi sakto tumina chaw. Shum hangbanida hangkano amaga wakhal manadabago imungdasu loncha chajat amata manade tumina chaw. Is kainomnina hangjaloi. Sunita su thokre. Jacob ka Roger ga su chaktu tumin charami. Loiramdaida tama ngihaktu lekisiko. Jacob hoi mai haide chafam tokpa charaga loireduna fukhogatki. Roger tapna apam nungsiga khangamdu mande sakse kakpa sutani aikhoiduna romantic sata oideba. Chaba loireduna Roger su thorei. Ma thorakpa ubada Jacob na lao Roger na ngihaktu lekise nang leuragera. Hoi yai. Jacob ping laurei Roger ki pakhumaduda amadudi chamna yai haijaruba khaktani. Jacob ki koktadi ayawna khanjaluraba chatni. Khwangli yepiba revolver adu satorei. Hatokpiro habrona. Sunita ngakna machadi yenglaga chayei.
ꯑꯆꯧꯕ ꯀꯩꯅꯣꯅꯦ ꯃꯁꯤꯕꯣ ꯅꯪꯕꯨ ꯉꯥꯎꯔꯕꯣ ꯖꯦꯀꯣꯕ ꯃꯃꯥꯅ ꯆꯩꯔꯛꯄꯗꯒꯤ ꯅꯣꯡꯃꯩꯗꯨ ꯃꯐꯝ ꯆꯥꯅ ꯑꯃꯨꯛ ꯍꯥꯞꯆꯤꯟꯈꯤ ꯃꯃꯤꯠꯇꯨ ꯔꯣꯖꯔꯗ ꯈꯥꯅ ꯌꯦꯡꯉꯝꯃꯒ ꯊꯣꯛꯂꯛꯑꯣ ꯖꯦꯀꯣꯕ ꯆꯠꯈꯤꯕꯒ ꯃꯤꯀꯤ ꯂꯩꯈꯤꯗꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯃꯆꯤꯟꯗ ꯃꯔꯨꯝ ꯃꯔꯨꯝ ꯁꯣꯜꯂꯤ ꯃꯄꯨ ꯆꯥꯕ ꯍꯨꯏꯅꯤ ꯄꯨꯔꯥ ꯏꯃꯥ ꯆꯠꯂꯨꯈꯤꯒꯦ ꯀꯣꯟꯅ ꯑꯃꯨꯛ ꯂꯥꯛꯀꯦ ꯁꯧꯒ꯭ꯔꯤ ꯊꯣꯡꯕꯁꯨ ꯌꯥꯝ ꯍꯥꯎꯋꯦ ꯍꯣꯏ ꯍꯣꯏ ꯆꯠꯂꯨꯔꯣ ꯏꯕꯨꯡꯉꯣ ꯅꯣꯏ ꯇꯥꯃꯣꯁꯦ ꯃꯆꯤꯡ ꯃꯁꯣꯏ ꯑꯃ ꯇꯧꯕꯅꯤ ꯆꯦꯛꯁꯤꯟꯅ ꯂꯩꯃꯤꯟꯅꯧꯀꯣ ꯍꯣꯏ ꯏꯃꯥ ꯍꯥꯟꯅꯗꯤ ꯈꯪꯂꯨꯗ꯭ꯔꯦ ꯍꯧꯖꯤꯛꯄꯨꯗꯤ ꯈꯪꯉꯦ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯔꯣꯖꯔ ꯅꯣꯛꯃꯤ ꯊꯣꯔꯛꯏ ꯃꯇꯣꯝꯇꯁꯨ ꯈꯟꯖꯩ ꯁꯤꯗꯩꯗꯤ ꯃꯁꯦꯟ ꯑꯣꯏꯕ ꯌꯥꯅꯕ ꯀꯗꯔꯒꯨꯝꯕ ꯍꯧꯔꯗꯧꯅꯤ ꯑꯩ ꯔꯣꯖꯔꯅꯤ ꯀꯩꯅꯣ ꯅꯆꯟꯅꯨꯄꯤ ꯂꯧꯗꯅ ꯇꯣꯛꯑꯣꯏ ꯔꯣꯖꯔꯁꯨ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯅ ꯒꯥꯔꯤ ꯃꯅꯤꯡꯗ ꯇꯣꯡꯂꯝꯃꯤ ꯖꯦꯀꯣꯕꯁꯨ ꯒꯥꯔꯤꯗꯨ ꯊꯧꯕ ꯍꯧꯔꯦ ꯑꯅꯤꯗꯨ ꯍꯣꯏ ꯃꯥꯏ ꯍꯥꯏꯅꯗꯦ ꯑꯗꯨꯕꯨ ꯔꯣꯖꯔꯅ ꯅꯣꯛꯃꯤ ꯃꯥꯏꯊꯣꯡꯗꯨ ꯃꯀꯥ ꯂꯥꯝꯅ ꯇꯣꯡꯂꯤꯕꯗꯨ ꯃꯤꯔꯔꯗꯒꯤ ꯖꯦꯀꯣꯕꯅ ꯎꯔꯝꯃꯤ ꯖꯦꯀꯣꯕꯅ ꯀꯥꯟꯅꯔꯣꯏꯗꯕ ꯑꯣꯏꯔꯣꯏꯗꯕ ꯋꯥꯈꯜꯗ ꯇꯧꯔꯒ ꯅꯄꯨꯟꯁꯤꯗꯣ ꯃꯥꯡꯍꯟꯒꯦ ꯈꯟꯒꯅꯣ ꯔꯣꯖꯔꯗꯤ ꯖꯦꯀꯣꯕꯀꯤ ꯋꯥꯍꯩꯗꯨ ꯀꯩꯁꯨ ꯊꯧꯁꯥꯗꯒꯦ ꯇꯥꯃꯣ ꯑꯩ ꯍꯧꯖꯤꯛꯄꯨꯗꯤ ꯂꯥꯏꯔꯤꯛ ꯇꯝꯃꯤ ꯑꯗꯣ ꯑꯩꯁꯨ ꯃꯇꯤꯛ ꯆꯥꯕ ꯅꯨꯄꯥ ꯑꯃꯗꯤ ꯑꯣꯏꯗꯅ ꯇꯣꯛꯂꯣꯏꯗ ꯃꯇꯝꯗꯨꯗ ꯅꯣꯏ ꯏꯃꯥꯅ ꯁꯣꯏꯗꯅ ꯃꯌꯥ ꯑꯣꯏꯅꯤꯡꯉꯛꯀꯅꯤ ꯒꯥꯔꯤꯁꯤꯗꯒꯤ ꯈꯣꯡꯄꯥꯛꯁꯤꯅ ꯀꯥꯎꯊꯔꯝꯃꯣ ꯍꯥꯏꯕ꯭ꯔꯥ ꯔꯣꯖꯔ ꯑꯗꯨ ꯍꯥꯏꯔꯛꯄꯗꯒꯤ ꯍꯟꯗꯛꯇꯤ ꯀꯟꯕꯤꯅꯕ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ ꯈꯟꯕꯗꯒꯤ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ ꯖꯦꯀꯣꯕꯅ ꯂꯥꯡ ꯄꯥꯡꯈꯠꯂꯤꯕ ꯋꯥꯈꯜꯗ ꯀꯩꯝꯇ ꯀꯥꯟꯅꯔꯣꯏ ꯃꯗꯨꯅ ꯇꯨꯡꯗ ꯃꯩꯁꯥ ꯂꯥꯡꯉꯛꯀꯅꯤ ꯑꯣꯏꯔꯣꯏꯗꯕ ꯃꯪꯉꯣꯡꯕꯁꯦ ꯀꯩꯝ ꯀꯥꯟꯅꯕ ꯅꯠꯇꯦ ꯇꯥꯃꯣꯅ ꯍꯥꯏꯅꯤꯡꯉꯤꯁꯤ ꯀꯩꯅꯣ ꯀꯝ ꯇꯨ ꯗ ꯄꯣꯏꯟꯠ ꯖꯦꯀꯣꯕ ꯁꯥꯎꯅꯤꯡꯂꯁꯨ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯈꯥꯡꯖꯩ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯃꯤꯗ ꯋꯥ ꯉꯥꯡꯂꯨꯕꯁꯦ ꯁꯟꯗ ꯒꯤꯇꯥ ꯊꯤꯟꯕꯒ ꯆꯞ ꯃꯥꯟꯅꯩ ꯑꯗꯨ ꯍꯥꯏꯔꯒ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯔꯣꯖꯔꯁꯨ ꯃꯈꯥ ꯇꯥꯔꯨꯗ꯭ꯔꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯌꯨꯝ ꯌꯧꯔꯛꯇꯨꯅ ꯔꯣꯖꯔ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ ꯖꯦꯀꯣꯕꯁꯨ ꯃꯈꯥꯗ ꯐꯝꯗꯨꯅ ꯂꯩ ꯈꯨꯗꯥꯡ ꯒꯥꯔꯤꯗꯨ ꯑꯃꯨꯛ ꯌꯦꯡ ꯑꯃꯨꯛ ꯐꯝ ꯇꯟꯖꯥꯗꯨꯗ ꯆꯥꯛ ꯊꯣꯡꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯏꯕꯨꯡꯉꯣ ꯁꯅꯥꯗꯤ ꯃꯥꯏ ꯀꯥꯗ ꯂꯩꯈꯤꯕꯅꯤꯅꯦ ꯅꯨꯄꯤ ꯑꯗꯨꯅ ꯑꯃꯨꯛꯇ ꯌꯦꯡꯉꯨꯁꯣ ꯖꯦꯀꯣꯕ ꯅꯨꯄꯤꯗꯨꯗ ꯌꯦꯡꯂꯒ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦꯅꯦ ꯑꯩꯅ ꯍꯧꯖꯤꯛ ꯑꯦꯟꯖꯥꯡ ꯅꯥꯄꯤ ꯂꯩꯔꯨꯔꯒ ꯍꯜꯂꯛꯄꯗ ꯃꯃꯥꯏ ꯈꯨꯝꯕ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯑꯣꯛꯇꯣꯗ ꯇꯣꯡꯈꯤꯕꯗꯣ ꯑꯩꯈꯣꯏ ꯁꯅꯥ ꯌꯥꯝꯅ ꯃꯥꯜꯂꯤ ꯖꯦꯀꯣꯕꯁꯨ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯈꯜꯂꯤ ꯄꯤꯁꯨꯝꯗꯨ ꯁꯨꯞꯆꯤꯜꯂꯒ ꯄ꯭ꯔꯞ ꯔꯣꯖꯔꯒꯤ ꯀꯥ ꯇꯝꯅ ꯀꯥꯈꯠꯂꯛꯏ ꯊꯣꯡꯗꯨ ꯊꯤꯜꯂꯤ ꯑꯗꯨꯕꯨ ꯔꯦꯁꯄꯣꯟ ꯑꯃꯠꯇ ꯄꯤꯔꯛꯇꯦ ꯑꯗꯒꯤ ꯆꯤꯡꯅꯔꯗꯨꯅ ꯊꯣꯡ ꯑꯀꯟꯕꯗꯨ ꯖꯦꯀꯣꯕꯀꯤ ꯀꯜꯂꯕ ꯍꯛꯆꯥꯡ ꯑꯗꯨꯅ ꯅꯝꯈꯥꯏꯔꯛꯄꯗ ꯂꯣꯛ ꯇꯧꯔꯝꯕꯗꯨ ꯇꯦꯛꯂꯛꯇꯨꯅ ꯊꯣꯡꯗꯨ ꯍꯥꯡꯗꯣꯔꯛꯏ ꯔꯣꯖꯔ ꯕꯥꯠꯔꯨꯝꯗ ꯀꯩꯗ ꯍꯥꯟꯅ ꯂꯩꯕ꯭ꯔꯥ ꯆꯦꯛ ꯇꯧꯏ ꯂꯩꯇꯕꯗꯨꯗ ꯉꯥꯏꯍꯥꯛ ꯃꯊꯥ ꯁꯥꯅ ꯖꯦꯀꯣꯕꯇꯨ ꯃꯀꯣꯛ ꯄꯥꯏꯔꯝꯃꯤ ꯀꯥꯒꯤ ꯊꯣꯡꯅꯥꯎꯗꯨ ꯌꯦꯡꯂꯨꯕꯗ ꯌꯣꯠꯇꯨꯗ ꯊꯧꯔꯤ ꯀꯤꯔꯒ ꯃꯈꯥꯗ ꯇꯥꯔꯤꯕꯗꯨ ꯎꯔꯛꯏ ꯁꯦꯠ ꯋꯥꯜꯒꯁꯦ ꯆꯣꯡꯈ꯭ꯔ ꯃꯥꯜꯂꯤꯅꯦ ꯔꯤꯇꯥꯅ ꯍꯥꯏꯈꯤꯕꯗꯨ ꯅꯤꯡꯁꯤꯡꯂꯛꯏ ꯏꯕꯨꯡꯉꯣ ꯈꯨꯞꯅ ꯁꯦꯟꯅꯧꯀꯣ ꯃꯉꯥꯎ ꯈꯔ ꯍꯦꯟꯅ ꯊꯤꯕꯅꯤ ꯃꯤꯀꯤ ꯂꯥꯏꯀꯤꯗꯕꯅꯤ ꯒ꯭ꯌꯥꯟ ꯇꯥꯕ ꯃꯥꯟꯕꯅꯤ ꯑꯣꯟꯊꯣꯛꯈꯤꯕꯗ ꯃꯥꯅ ꯊꯣꯛꯄ ꯑꯃ ꯍꯦꯛꯇ ꯇꯧꯕꯅꯤ ꯖꯦꯀꯣꯕ ꯒ꯭ꯌꯥꯟ ꯂꯥꯛꯏ ꯃꯁꯤ ꯑꯉꯥꯡꯁꯤ ꯃꯁꯤ ꯁꯣꯏꯔꯨꯁꯦ ꯐꯣꯟꯗꯨ ꯂꯧꯊꯣꯛꯂꯒ ꯔꯣꯖꯔꯒꯤ ꯅꯝꯕꯔ ꯑꯗꯨꯗ ꯀꯣꯜ ꯇꯧꯖꯩ ꯑꯗꯨꯕꯨ ꯀꯥꯗꯨꯗꯒꯤ ꯑꯣꯏꯅ ꯈꯤꯡꯂꯛꯏ ꯃꯗꯨ ꯇꯥꯕꯗ ꯖꯦꯀꯣꯕ ꯑꯃꯨꯛꯀ ꯍꯦꯟꯅ ꯄꯥꯈꯠꯄꯅ ꯂꯣꯏꯔꯦ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯗꯤ ꯃꯍꯥꯛꯀꯤ ꯃꯤꯡꯆꯠ ꯊꯤꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯃꯍꯥꯛ ꯀꯥꯗꯨꯗꯒꯤ ꯄ꯭ꯔꯞ ꯊꯣꯔꯛꯇꯨꯅ ꯒꯥꯔꯤ ꯑꯗꯨ ꯊꯧꯗꯣꯔꯛꯏ ꯀꯥꯏꯗꯅꯣ ꯑꯩꯅ ꯃꯍꯥꯛ ꯊꯤꯔꯨꯗꯣꯏꯁꯤꯕꯣ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯈꯜꯂꯕ ꯃꯇꯨꯡ ꯒꯥꯔꯤꯗꯨ ꯊꯧꯕ ꯍꯧꯔꯛꯏ
ꯁꯣꯝꯗꯅ ꯁ꯭ꯀꯨꯜ ꯁꯨꯇꯤ ꯑꯣꯏꯔꯛꯇꯨꯅ ꯁꯥꯇ꯭ꯔ ꯃꯌꯥꯝꯗꯨ ꯊꯣꯛꯅꯔꯛꯏ꯫ ꯑꯕꯦꯝꯒ ꯇꯣꯟꯒꯁꯨ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯊꯣꯔꯛꯄꯗꯨ ꯔꯣꯖꯔꯅ ꯎꯔꯝꯃꯤ꯫ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ "ꯑꯣꯏ ꯇꯣꯟ" ꯇꯣꯟ ꯂꯩꯊꯣꯔꯛꯏ꯫ "ꯑꯦ ꯀꯩꯅꯣ ꯁ꯭ꯀꯨꯜ ꯂꯥꯛꯈꯤꯗꯥꯏꯅꯦ?" ꯔꯣꯖꯔ ꯅꯣꯛꯃꯤ ꯇꯧꯅ "ꯍꯣꯏ ꯂꯥꯛꯑꯝꯃꯦ, ꯑꯗꯨ ꯅꯣꯏ ꯇꯥꯃꯣꯒ ꯅꯣꯏ ꯌꯨꯝꯗ ꯆꯠꯂꯨꯏꯌꯦ." "ꯀꯩꯗꯧꯕ?" "ꯅꯣꯏ ꯕꯕꯥ ꯅꯥꯕꯒꯤ ꯍꯤꯗꯥꯛ ꯂꯩꯔꯒ ꯊꯤꯜꯂꯨꯕꯅꯦ, ꯑꯗꯣ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ." "ꯀꯩ ꯋꯥꯅꯣ?" "ꯅꯣꯏ ꯇꯥꯃꯣꯗ ꯑꯩꯅ ꯍꯥꯏꯈ꯭ꯔꯕꯅꯦ, ꯑꯩꯅ ꯃꯇꯤꯛ ꯆꯥꯔꯀꯥꯟꯗ ꯅꯆꯟꯅꯨꯄꯤ ꯂꯧꯅꯦꯅ." ꯑꯕꯦꯝꯒ ꯇꯣꯟꯒ ꯉꯛꯅ ꯌꯦꯡꯅꯩ꯫ ꯇꯣꯟꯅ "ꯇꯥꯃꯣꯅ ꯀꯩ ꯍꯥꯏꯔꯛꯀꯦ? ꯅꯪꯗꯤ ꯌꯥꯝ ꯉꯝꯃꯤꯅ." ꯔꯣꯖꯔ ꯅꯣꯛꯐꯦꯠ ꯇꯧꯖꯩ꯫ "ꯀꯩ ꯍꯥꯏꯔꯨꯅꯦꯒꯦ? ꯍꯣꯏ ꯅꯁꯥꯗꯣ ꯍꯥꯟꯅ ꯃꯇꯤꯛ ꯆꯥꯈꯣ ꯍꯥꯏꯔꯛꯑꯦ." "ꯇꯥꯃꯣꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯄ꯭ꯔꯣ?" "ꯍꯣꯏꯃꯦ, ꯁꯤꯅꯦ ꯅꯨꯄꯥ ꯊꯣꯛꯄ ꯀꯥꯏꯁꯦ." "ꯑꯁ ꯅꯪꯁꯦ ꯑꯅꯝ ꯌꯥꯝ ꯀꯜꯂꯦ." "ꯑꯅꯝ ꯀꯟꯕ ꯅꯠꯇꯤꯌꯦ, ꯇ꯭ꯔꯨ ꯂꯚꯅꯦ." "ꯆꯤꯟꯁꯨ ꯀꯜꯂꯦ." "ꯆꯤꯟ ꯀꯟꯕ ꯅꯠꯇꯤꯌꯦ, ꯋꯥ ꯉꯥꯡꯕ ꯍꯩꯕꯩꯅꯦ." "ꯑꯁ ꯚꯥꯏ ꯅꯪꯁꯨ ꯆꯠꯂꯨ, ꯑꯩꯁꯨ ꯆꯠꯂꯨꯈꯤꯒꯦ." "ꯉꯥꯏꯈꯨꯋꯣ." "ꯀꯩꯅꯣ?" "ꯐꯣꯟꯗꯣ ꯑꯝꯇ ꯂꯧꯁꯤꯟꯕꯤꯌꯣ." "ꯑꯩ ꯐꯣꯟ ꯂꯩꯔꯦ." ꯇꯣꯟ ꯁꯣꯏꯗꯅ ꯍꯥꯏꯗꯣꯛꯈꯤ꯫ "ꯑꯍꯥ ꯑꯁꯦꯡꯕꯩꯔꯣ? ꯑꯗꯨꯗꯤ ꯅꯝꯕꯔ ꯄꯤꯔꯝꯃꯣ." "ꯍꯦꯛꯇ ꯌꯥꯕ꯭ꯔꯣ?" ꯔꯣꯖꯔ ꯄꯣꯀꯦꯠꯇ ꯃꯥꯔꯝꯃꯤ꯫ "ꯑꯣ ꯁꯤꯠ, ꯑꯩ ꯐꯣꯟ ꯌꯨꯝ ꯊꯝꯍꯧꯔꯦ, ꯑꯗꯨ ꯅꯝꯕꯔꯗꯣ ꯑꯝꯇ ꯄꯤꯔꯝꯃꯣ." ꯇꯣꯟ ꯇꯥꯁꯤꯟꯅꯗꯨꯅ ꯆꯠꯈꯤ꯫ ꯔꯣꯖꯔꯁꯨ ꯇꯥꯟꯅꯒꯦ ꯇꯧꯕꯒ ꯍꯣꯔꯟ ꯈꯣꯡꯂꯛꯄꯒꯤ ꯃꯈꯣꯜꯗꯨꯗ ꯑꯣꯟꯊꯣꯔꯛꯏ꯫ ꯑꯁꯤꯒꯤ ꯃꯤꯅꯥꯏ, ꯏꯍꯦ ꯏꯕꯥꯏ ꯑꯃꯨꯛ ꯂꯥꯛꯁꯤꯜꯂꯦ꯫ "ꯑꯕꯦꯝ ꯅꯪ ꯇꯣꯟꯒꯤ ꯐꯣꯟ ꯅꯝꯕꯔ ꯈꯪꯂꯕ?" "ꯈꯪꯉꯦ." "ꯑꯗꯨꯗꯤ ꯄꯤꯔꯛꯑꯣ." "ꯃꯁꯥꯅ ꯌꯥꯗꯅ ꯄꯤꯕꯗ ꯇꯜꯂꯦ." "ꯑꯗꯨꯃꯥꯏꯅ ꯅꯕꯨꯛ ꯐꯠꯇ ꯇꯧꯅꯣ." "ꯐꯠꯇꯦ ꯀꯩꯗꯧꯔꯒꯦ?" "ꯑꯕꯦꯝ ꯅꯪꯅ ꯄꯥꯝꯕꯗꯣ ꯍꯥꯏꯌꯣ, ꯑꯩ ꯄꯤꯒꯦ, ꯑꯗꯣ ꯇꯣꯟꯒꯤ ꯐꯣꯟ ꯅꯝꯕꯔꯗꯣ ꯑꯝꯇ ꯄꯤꯕꯤꯌꯨ ꯄ꯭ꯂꯤꯖ." ꯑꯕꯦꯝ ꯅꯣꯛꯐꯦꯠ ꯇꯧꯖꯩ꯫ "ꯑꯩꯅ ꯄꯥꯝꯕꯗꯣ ꯅꯪ ꯄꯤꯕ ꯉꯝꯒꯗ꯭ꯔꯥꯅꯦ? ꯍꯥꯏꯌꯨ ꯀꯩꯅꯣ, ꯄꯤꯊꯔ ꯂꯣꯏꯔꯦ." ꯑꯕꯦꯝꯅ ꯃꯉꯛꯇꯣ ꯍꯥꯏꯐꯦꯠ ꯏꯜꯂꯒ "ꯇꯨ ꯅꯪꯒꯤ ꯕꯣꯗꯤꯒꯥꯔꯗꯁꯦ ꯑꯩꯒꯤ ꯀ꯭ꯔꯁꯅꯤ, ꯑꯗꯣ ꯇꯣꯟꯗꯒ ꯅꯣꯡꯃꯇ ꯍꯥꯏꯖꯗꯦꯀꯣ, ꯅꯪꯁꯨ ꯍꯥꯏꯔꯨꯅꯨ." ꯔꯣꯖꯔ ꯉꯛꯅ "ꯑꯦ ꯅꯪꯗꯤ ꯑꯁꯤꯒꯤ ꯕꯣꯗꯤꯒꯥꯔꯗ ꯀꯪꯁꯨꯁꯦ ꯄꯥꯝꯂꯤꯕ ꯑꯣꯏꯔꯦ, ꯍꯥꯏꯅꯕꯤꯔ ꯂꯣꯏꯔꯦ ꯀꯩꯅꯣ." "ꯐꯔꯦ ꯑꯗꯨꯗꯤ ꯌꯨꯝꯗ ꯂꯥꯛꯑꯣ ꯉꯥꯏꯍꯥꯛ ꯂꯩꯔꯒ, ꯑꯗꯨꯒ ꯄꯤꯔꯒꯦ, ꯋꯥꯔꯤꯁꯨ ꯈꯔ ꯁꯥꯟꯅꯁꯦ." "ꯀꯩ ꯋꯥꯔꯤꯅꯣ?" "ꯋꯥꯔꯤ ꯌꯥꯝꯅ ꯂꯩ, ꯅꯪꯁꯨ ꯑꯩꯁꯨ ꯏꯁꯥꯒꯤ ꯑꯄꯥꯝꯕꯗꯣ ꯐꯪꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯦ, ꯆꯠꯂꯦꯀꯣ?" ꯑꯕꯦꯝꯁꯨ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯃꯥꯒꯤ ꯕꯁ ꯇꯥꯅ ꯆꯠꯈ꯭ꯔꯤ꯫ ꯔꯣꯖꯔꯁꯨ ꯇꯣꯟꯒꯤ ꯅꯝꯕꯔ ꯐꯪꯂꯅꯤ ꯈꯜꯂꯨꯕꯗ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯅꯣꯛꯃꯤ ꯖꯦꯀꯣꯕꯀꯤ ꯃꯅꯥꯛꯇ ꯂꯥꯛꯏ꯫ "ꯁꯣꯔꯤ ꯕ꯭ꯔꯣ." ꯖꯦꯀꯣꯕ ꯉꯁꯥꯏꯗꯒꯤ ꯀꯨꯝꯍꯩ ꯌꯦꯡꯂꯤꯕꯅꯤ꯫ ꯔꯣꯖꯔꯅ ꯒꯥꯔꯤꯗ ꯍꯦꯛ ꯀꯥꯈꯠꯂꯛꯄꯒ "ꯑꯩ ꯋꯥꯔꯁꯨ ꯋꯥꯅ ꯆꯍꯤ 3 ꯈꯥꯡꯂꯒꯦ, ꯅꯄꯥꯅ CM ꯐꯝ ꯂꯣꯏꯕ ꯅꯨꯃꯤꯠꯇ ꯅꯪꯁꯨ ꯑꯗꯨꯝ ꯂꯣꯏꯁꯤꯟꯕꯤꯔꯒꯦ." ꯔꯣꯖꯔꯅ "ꯁꯥꯎꯔꯅꯣꯕ ꯕ꯭ꯔꯣ, ꯑꯩ ꯁꯣꯏꯈ꯭ꯔꯦꯕ, ꯅꯨꯡꯁꯤꯕꯒꯤ ꯆꯩꯅꯥꯁꯦ ꯕ꯭ꯔꯣꯅ ꯈꯪꯗꯕꯩꯅꯦ." ꯖꯦꯀꯣꯕ ꯃꯉꯛꯇꯨ ꯁꯠ ꯂꯩꯊꯣꯔꯛꯏ꯫ "ꯉꯥꯏꯈꯣ, ꯅꯪꯅ ꯅꯨꯡꯁꯤꯔꯤꯁꯦ ꯑꯕꯦꯝꯂꯣ ꯇꯣꯟꯂꯣ?" "ꯑꯦ ꯀꯩꯅꯣꯅꯦ, ꯑꯕꯦꯝꯗꯤ ꯂꯩꯀꯥꯏꯒꯤ ꯏꯆꯜꯅꯦ, ꯑꯕꯦꯝꯅ ꯄꯥꯝꯖꯕ ꯅꯨꯄꯥꯗ ꯑꯩꯗꯤ ꯈꯪꯉꯦ, ꯕ꯭ꯔꯣꯗꯤ ꯈꯪꯅꯤꯡꯗ꯭ꯔꯣ?" ꯖꯦꯀꯣꯕ ꯑꯃꯨꯛ ꯒꯥꯔꯤ ꯊꯧꯕ ꯍꯧꯈ꯭ꯔꯦ꯫ "ꯃꯗꯨ ꯑꯩꯒꯤ ꯏꯊꯧ ꯅꯠꯇꯦ." ꯔꯣꯖꯔ ꯅꯣꯛꯊꯣꯔꯛꯏ꯫ ꯖꯦꯀꯣꯕꯇꯤ ꯈꯨꯠ ꯁꯥ ꯃꯔꯦꯡ ꯆꯠꯂꯕꯅꯤ꯫ ꯔꯣꯖꯔꯅ "ꯑꯕꯦꯝ ꯍꯣꯏꯒꯤ ꯃꯌꯨꯝꯗ ꯆꯠꯂꯣ." "ꯀꯩꯒꯤꯅꯣ?" "ꯃꯔꯝ ꯂꯩꯕꯩꯅꯦ." "ꯃꯔꯝꯗꯣ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯑꯣ." ꯔꯣꯖꯔꯁꯨ ꯉꯝꯅꯕ ꯑꯣꯏꯗꯕ ꯉꯥꯡꯂꯛꯏ꯫ "ꯑꯣ ꯃꯣꯏ ꯃꯄꯥꯅ ꯂꯥꯛꯑꯣꯌꯦ." ꯑꯗꯨ ꯍꯥꯏꯔꯛꯄꯗꯨꯗ ꯖꯦꯀꯣꯕꯁꯨ ꯊꯥꯖꯔꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯑꯕꯦꯝ ꯍꯣꯏꯒꯤ ꯌꯨꯝ ꯌꯧꯔꯗꯨꯅ ꯀꯥꯔ ꯑꯗꯨ ꯈꯥꯝꯂꯝꯃꯤ꯫ ꯔꯣꯖꯔꯅ "ꯑꯕꯦꯝꯗꯨꯕꯨ ꯂꯥꯛꯈ꯭ꯔꯖꯥꯠꯂꯣ? ꯑꯕꯦꯝ." ꯔꯇꯟꯅ "ꯍꯥꯏ
Ibungo Roger, Abem di school halaktrine, Nambu school chatro. Masidi chatre kaka. Ihe, kaida buyawrage. Pabungi manakta kwarta doine chatluraba. Oh, fare fare. Halakwa matamdi oire ngaigi haibro. Oh, ngaigi kaka. ꯔꯣꯖꯔꯅ ꯑꯣꯏꯗꯕ ꯉꯥꯡꯂꯤꯕꯅꯤ ꯍꯥꯏꯕꯗꯨ ꯖꯦꯀꯣꯕꯅ ꯚꯥꯞ ꯇꯥꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯃꯨꯡ ꯑꯅꯤꯁꯤꯒꯤ ꯃꯔꯤꯗꯨ ꯈꯪꯕꯅ ꯖꯦꯀꯣꯕ ꯑꯁꯥꯎꯕꯗꯤ ꯐꯥꯎꯔꯝꯗꯦ꯫ ꯇꯟꯖꯥꯗꯨꯗ ꯑꯕꯦꯝꯁꯨ ꯆꯪꯂꯛꯏ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯥꯛꯑꯣ ꯍꯥꯏꯔꯒ ꯑꯣꯏꯖꯕ ꯈꯨꯇꯤꯗꯣ꯫ ꯔꯣꯖꯔꯅ ꯏꯁ ꯅꯪꯒꯤꯁꯨ ꯑꯣꯏꯖꯕꯅꯦ ꯄꯣꯔꯛꯏꯁꯦ꯫ ꯌꯥꯔꯦ ꯂꯦꯞꯄꯣ꯫ ꯔꯇꯟꯅ ꯍꯣꯏ ꯀꯩꯅꯣꯅꯦ ꯏꯕꯦꯝꯃ ꯑꯗꯨꯝꯅ ꯍꯥꯏꯅꯨꯅꯦ ꯆꯪꯃꯤꯟꯅꯔꯣ ꯆꯪꯃꯤꯟꯅꯔꯣ꯫ ꯑꯕꯦꯝꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯥꯃꯣ ꯏꯃꯨꯡꯗ ꯆꯪꯁꯤ꯫ ꯖꯦꯀꯣꯕꯅ ꯌꯥꯔꯅꯤ ꯑꯩ ꯃꯄꯥꯟꯗ ꯁꯨꯝ ꯂꯩꯔꯝꯒꯦ꯫ ꯑꯕꯦꯝꯅ ꯃꯆꯤꯟꯗꯨ ꯄꯩꯔꯞ ꯔꯣꯖꯔꯗ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯒ ꯅꯪ ꯍꯥꯏꯌꯣ ꯃꯇꯥꯒꯨꯝ ꯏꯪꯒꯤꯠ ꯇꯧꯔꯛꯏ꯫ ꯔꯣꯖꯔꯁꯨ ꯚꯥꯞ ꯇꯥꯔꯗꯨꯅ ꯇꯥꯃꯣ ꯃꯅꯨꯡꯗ ꯐꯝꯃꯨꯁꯦ ꯂꯥꯛꯑꯣ꯫ ꯖꯦꯀꯣꯕꯁꯨ ꯔꯣꯖꯔꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯆꯪꯅꯤꯡꯗ ꯏꯃꯨꯡꯗ ꯆꯪꯂꯛꯏ꯫ ꯑꯕꯦꯝꯅ ꯇꯥꯃꯣ ꯐꯝꯃꯨ ꯆꯥ ꯊꯛꯈꯤꯁꯦ ꯅꯠꯇꯦ ꯀꯣꯐꯤ ꯍꯥꯏꯕ꯫ ꯔꯣꯖꯔꯅ ꯅꯪꯗꯤ ꯌꯥꯝ ꯈꯪꯉꯤꯅ꯫ ꯈꯪꯂ ꯀꯩꯗꯧꯔꯒꯦ? ꯍꯩ ꯑꯈꯪꯕꯤ ꯁꯤꯌꯥ꯫ ꯅꯊꯧꯔꯣ ꯅꯪ ꯆꯥꯛꯄ꯭ꯔꯣ? ꯑꯣ ꯆꯥꯛꯑꯦ ꯀꯜꯂꯛꯑꯦ ꯑꯗꯣ ꯅꯪ ꯀꯥꯗ ꯂꯥꯛꯑꯣ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯕꯗꯣ꯫ ꯑꯕꯦꯝꯅ ꯂꯥꯎꯈꯠꯂꯛꯏ꯫ ꯉꯥꯏꯈꯣꯏ ꯗ꯭ꯔꯦꯁꯀ ꯑꯝꯇ ꯍꯣꯡꯂꯨꯈꯤꯒꯦ꯫ ꯀꯣꯟ ꯍꯣꯡꯂꯁꯨ ꯌꯥꯕꯗꯨꯕꯨ꯫ ꯌꯥꯝ ꯉꯥꯏ ꯉꯝꯗ꯭ꯔꯕꯣ? ꯉꯥꯏ ꯉꯝꯗ꯭ꯔꯦ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ ꯁꯠ ꯁꯠ ꯑꯗꯨꯒ ꯐꯠ ꯆꯠꯈ꯭ꯔꯒꯦ꯫ ꯅꯪꯅꯤ ꯂꯥꯛꯇꯦꯀꯣ꯫ ꯑꯅꯤꯗꯨꯒꯤ ꯋꯥꯔꯤ ꯈꯨꯠꯁꯥꯟꯅꯗꯨ ꯖꯦꯀꯣꯕ ꯇꯥꯕ ꯋꯥꯔꯛꯄꯗꯒꯤ ꯑꯕꯦꯝꯅ ꯑꯣꯏꯃ ꯑꯗꯨ ꯍꯥꯏꯔꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ꯫ ꯔꯣꯖꯔꯅ ꯑꯩꯁꯨ ꯆꯪꯉꯛꯀꯦ꯫ ꯖꯦꯀꯣꯕꯅ ꯅꯇꯨ ꯑꯣꯏꯗꯧ ꯂꯩꯔꯕꯅꯦ ꯑꯩ ꯑꯃ ꯂꯩꯁꯤ ꯎꯗ꯭ꯔꯣ꯫ ꯔꯣꯖꯔ ꯉꯛꯅ ꯋꯥꯈꯜꯁꯦ ꯏꯆꯟꯅꯨꯄꯤꯅꯦ ꯂꯥꯟꯅ ꯈꯟꯕꯤꯔꯨꯅꯨ ꯑꯩꯒꯤ ꯏꯇꯨ ꯅꯠꯇꯦ ꯑꯣꯏꯗꯣꯏꯁꯦ ꯇꯥꯃꯣꯒꯤ ꯅꯇꯨ꯫ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯔꯣꯖꯔꯁꯨ ꯆꯪꯒꯦꯅ ꯊꯣꯡꯗꯨ ꯏꯜꯂꯨꯕꯗ ꯂꯣꯛ ꯇꯧꯔꯝꯕꯒꯤ ꯊꯣꯡ ꯁꯥꯡꯉꯣ ꯍꯥꯏꯕꯅꯤ ꯅꯨꯄꯤ ꯅꯪꯕꯣ꯫ ꯃꯅꯨꯡꯗꯒꯤ ꯑꯃꯗꯨꯅ ꯀꯔꯤ ꯌꯦꯡꯒꯦ ꯍꯥꯏꯕꯅꯣ ꯅꯨꯡꯁꯤꯗꯦ ꯂꯥꯏꯃ ꯗ꯭ꯔꯦꯁ ꯍꯣꯡꯉꯦ ꯍꯥꯏꯕ꯫ ꯉꯁꯥꯏꯅ ꯁꯠꯄꯤꯔꯝꯃꯁꯨ ꯌꯥꯕꯗꯨꯕꯨ ꯂꯤꯛꯏꯅꯦꯅ꯫ ꯁꯛꯇꯥ ꯊꯤ ꯅꯝꯕꯔꯗꯨ ꯆꯤꯟꯐꯥ ꯄꯨꯗꯦꯅꯦ ꯑꯩꯒꯤ ꯐꯣꯟꯁꯨ ꯌꯨꯝꯗ ꯊꯅꯝꯃꯤ ꯀꯃꯥꯏꯅ ꯄꯤꯗꯧꯔꯤꯒꯦ? ꯍꯣꯏꯅꯦ ꯆꯨꯝꯃꯤꯅꯦ ꯑꯗꯨꯁꯨ ꯉꯁꯥꯏꯅ ꯍꯥꯏ ꯌꯥꯗ꯭ꯔꯣ ꯁꯛꯊꯤꯕꯤꯁꯤꯗꯤ꯫ ꯑꯕꯦꯝ ꯗ꯭ꯔꯦꯁ ꯍꯣꯡꯕ ꯂꯣꯏꯔꯗꯨꯅ ꯊꯣꯡꯗꯨ ꯍꯥꯡꯗꯣꯔꯛꯏ꯫ ꯔꯣꯖꯔ ꯃꯅꯨꯡꯗ ꯐꯠ ꯆꯪꯂꯛꯑꯒ ꯄꯤꯔꯣ ꯋꯥꯔꯤ ꯁꯥꯟꯅꯈꯤꯁꯦ꯫ ꯀꯩ ꯋꯥꯔꯤꯅꯣ? ꯖꯦꯀꯣꯕꯅ ꯋꯥꯈꯜꯗ ꯑꯣꯟꯊꯣꯛꯅ ꯃꯤꯠ ꯅꯥꯈ꯭ꯔꯦꯗ ꯁꯤꯟꯐꯝꯁꯦ ꯌꯥꯝ ꯍꯩꯅꯔꯣꯏꯗꯣꯔꯤ꯫ ꯑꯕꯦꯝꯅ ꯅꯪꯗꯤ ꯕꯨꯗꯨꯅꯤꯅ ꯀꯩꯝꯇ ꯈꯪꯉꯝꯃꯣꯏꯅꯦ꯫ ꯀꯩꯅꯣ ꯈꯪꯗꯣꯏꯕ? ꯅꯪꯒ ꯑꯩꯒꯁꯦ ꯑꯍꯜꯈꯩꯅ ꯊꯥꯏꯅꯗꯒꯤ ꯍꯩꯅ ꯁꯤꯡꯅꯔꯕꯅꯦ꯫ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯔꯣꯖꯔ ꯃꯃꯤꯠꯇꯨ ꯂꯥꯎꯊꯣꯔꯛꯏ꯫ ꯀꯩꯕ? ꯑꯗꯨꯐꯥꯎ ꯈꯪꯗꯕ? ꯑꯗꯣ ꯑꯩꯁꯨ ꯅꯪ ꯄꯥꯝꯗꯦ ꯅꯪꯁꯨ ꯑꯩ ꯄꯥꯝꯗꯦ ꯆꯞ ꯃꯥꯟꯅꯩ꯫ ꯔꯣꯖꯔꯅ ꯀꯗꯥꯏꯗꯒꯤ ꯀꯗꯣꯝꯗꯩ ꯍꯣꯠꯆꯤꯜꯂꯒ ꯃꯈꯣꯏꯗꯤ ꯑꯩꯈꯣꯏꯅꯤ ꯍꯥꯏꯅ ꯁꯤꯡꯅꯩꯕ ꯅꯪꯗꯤ ꯀꯃꯥꯏꯅ ꯈꯪꯉꯤꯕ? ꯏꯃꯥꯅ ꯏꯇꯇꯇꯅ ꯍꯥꯏꯗ ꯑꯩꯉꯣꯟꯗꯗꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯥꯅ ꯑꯩꯉꯣꯟꯗ ꯍꯥꯏꯗ꯭ꯔꯤꯁꯤꯅ ꯀꯩꯒꯤ? ꯅꯪꯁꯨ ꯑꯩꯁꯨ ꯑꯉꯥꯡ ꯑꯣꯏꯔꯤꯅ ꯍꯥꯏꯗꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯂꯥꯟ ꯇꯧꯗꯣꯏꯅꯦ ꯌꯦꯡꯉꯣ꯫ ꯌꯥꯔꯦ ꯑꯩꯅ ꯍꯥꯏꯔꯤ ꯀꯥꯏꯅꯒ ꯍꯥꯏꯕꯤꯔꯅꯨ꯫ ꯍꯥꯏꯔꯣꯏꯗ ꯅꯠꯇꯦꯗ ꯑꯁꯨꯛ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯁꯦ ꯃꯈꯣꯏꯅ ꯍꯦꯛꯇ ꯍꯥꯏꯅ ꯁꯤꯡꯅꯔꯦꯅ ꯌꯥꯒꯗ꯭ꯔꯕ? ꯑꯗꯨꯅꯦ ꯑꯩꯁꯨ ꯈꯜꯂꯝꯃꯤꯁꯦ꯫ ꯑꯗꯣ ꯑꯩꯁꯨ ꯇꯥꯃꯣꯁꯦ ꯌꯥꯝ ꯉꯥꯎꯖꯩ ꯇꯣꯟꯗꯐꯥꯎ ꯍꯩꯖꯗꯕꯅꯦ ꯅꯪꯁꯨ ꯍꯥꯏꯔꯨꯅꯨꯀꯣ꯫ ꯍꯥꯏꯗ꯭ꯔꯗꯤ ꯀꯃꯥꯏꯅ ꯀꯣꯏꯅꯗꯧꯔꯤꯒꯦ? ꯅꯨꯄꯤꯅ ꯄꯔꯄꯣꯁ ꯇꯧꯕ ꯌꯥꯝ ꯆꯠꯅꯔꯕꯅꯦ ꯅꯪ ꯑꯣꯏꯅ ꯊꯣꯛ ꯍꯩꯖꯤꯜꯂꯣ꯫ ꯑꯁꯤꯒꯤ ꯑꯁꯥꯕ ꯃꯨꯔꯇꯤ ꯊꯃꯣꯏ ꯌꯥꯎꯗꯕꯁꯤꯅ ꯃꯁꯥꯅ ꯈꯪꯅꯒ ꯅꯪꯉꯣꯟꯗ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯀꯥꯏꯗꯨꯗꯤ
ꯍꯟꯗꯛ ꯃꯄꯣꯛꯀꯤ ꯍꯥꯏꯕꯤꯔꯛꯑꯔꯣꯏ ꯀꯣꯟꯅ ꯃꯇꯥꯡ ꯆꯥꯔꯀꯥꯟꯗ ꯍꯥꯏꯒꯦ ꯑꯩꯁꯨ ꯀꯤꯗꯤ ꯌꯥꯝ ꯀꯤꯖꯩ ꯇꯣꯟꯅ ꯍꯥꯏꯕꯗ ꯌꯥꯝ ꯁꯥꯊꯤ ꯍꯥꯏꯕꯅꯤ ꯁꯥꯊꯤꯕꯩ ꯋꯥꯗꯤ ꯀꯩꯅꯣꯅꯦ ꯉꯁꯥꯏ ꯃꯌꯨꯝꯗ ꯆꯠꯂꯨꯕꯅꯦ ꯉꯥꯏꯍꯥꯛ ꯂꯩꯈꯤꯁꯦ ꯍꯥꯏꯔꯨꯕꯒꯤ ꯃꯤꯅꯥꯏ ꯃꯥꯅ ꯃꯄꯨ ꯑꯩꯉꯣꯟꯗ ꯅꯣꯡꯃꯩ ꯁꯠꯇꯣꯛꯂꯒ ꯗꯞ ꯇꯧꯔꯛꯏꯅꯦ ꯑꯕꯦꯝꯗꯨ ꯋꯥꯟꯊꯒꯤ ꯅꯣꯛꯊꯣꯔꯛꯏ ꯔꯥꯅꯤꯅ ꯃꯄꯥꯟꯗꯒꯤ ꯏꯆꯥꯅꯕꯨꯗꯤ ꯌꯥꯝ ꯍꯩꯅꯔꯝꯃꯔꯣꯏ ꯑꯗꯨꯕꯨ ꯏꯕꯨꯡꯉꯣ ꯑꯅꯤꯁꯦ ꯍꯌꯦꯡꯋꯥꯏ ꯃꯇꯩ ꯃꯅꯥꯎ ꯑꯣꯏꯗꯣꯏꯅꯤꯅ ꯑꯩꯈꯣꯏꯁꯨ ꯀꯩꯁꯨ ꯍꯥꯏꯗ꯭ꯔꯦ ꯖꯦꯀꯣꯕꯁꯨ ꯅꯣꯛꯆꯩ ꯀꯩꯁꯨ ꯈꯟꯗꯦꯗ ꯏꯃꯥ ꯔꯥꯅꯤꯅ ꯍꯩ ꯏꯕꯦꯝꯃ ꯅꯪ ꯗꯥ ꯔꯣꯖꯔꯗꯨ ꯊꯣꯔꯛꯎ ꯍꯥꯏꯌꯨꯅꯦ ꯀꯣꯟꯅ ꯎꯅꯔꯣ ꯍꯣꯏ ꯏꯃꯥ ꯁꯦ ꯅꯝꯕꯔꯁꯦ ꯄꯤꯔꯕꯅꯤꯅ ꯂꯦꯡꯕꯤꯈ꯭ꯔꯣ ꯑꯣ ꯂꯦꯡꯖꯈ꯭ꯔꯒꯦ ꯁꯛꯊꯤꯕꯤ ꯖꯦꯀꯣꯕꯒ ꯊꯨꯡꯅꯖꯔꯣ ꯅꯠꯇꯦ ꯇꯨꯃꯤꯟꯅꯖꯔꯣ ꯍꯩ ꯃꯤꯅꯥꯏꯁꯤꯗꯤ ꯑꯁꯤꯕꯨ ꯋꯥꯅꯤꯅ ꯔꯣꯖꯔꯗꯨ ꯃꯌꯥ ꯍꯤꯒꯠꯂꯒ ꯊꯣꯔꯛꯏ ꯇꯥꯃꯣ ꯆꯠꯂꯁꯦ ꯖꯦꯀꯣꯕꯁꯨ ꯐꯨꯛ ꯍꯧꯒꯠꯂꯛꯏ ꯏꯃꯥ ꯆꯠꯂꯨꯈꯤꯒꯦ ꯑꯕꯦꯝ ꯆꯠꯂꯦ ꯑꯕꯦꯝ ꯅꯣꯛꯃꯤ ꯑꯩ ꯇꯥꯃꯣ ꯕꯥꯏ ꯕꯥꯏ ꯔꯣꯖꯔꯅ ꯏꯁ ꯌꯥꯗꯦꯀꯣ ꯑꯕꯦꯝ ꯄꯩꯔꯞꯅ ꯄ꯭ꯔꯞ ꯆꯠꯈ꯭ꯔꯣ ꯍꯣ ꯆꯠꯆꯔꯦ ꯑꯅꯤꯗꯨ ꯊꯣꯛꯃꯤꯟꯅꯔꯛꯏ ꯑꯗꯨꯒ ꯒꯥꯔꯤ ꯇꯣꯡꯗ꯭ꯔꯤꯉꯩꯗ ꯖꯦꯀꯣꯕꯅ ꯔꯣꯖꯔꯗ ꯌꯦꯡꯂꯒ ꯅꯃꯥꯏꯗꯣ ꯂꯤꯞꯁꯇꯤꯛ ꯇꯩꯔꯦ ꯑꯃꯗꯨꯁꯨ ꯃꯈꯨꯠꯇꯨꯅ ꯃꯥꯏꯗ ꯅꯥꯜꯂꯒ ꯀꯃꯥꯏꯅ ꯀꯥꯏꯗꯩꯅꯣ ꯑꯩꯅ ꯈꯪꯕ꯭ꯔꯣ ꯑꯕꯦꯝ ꯅꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯩꯔꯥ ꯀꯩꯗꯧꯔꯤꯅꯣ ꯑꯩꯅ ꯎꯕ꯭ꯔꯣ ꯔꯣꯖꯔ ꯄꯥꯈꯠꯅ ꯅꯠꯇꯦ ꯇꯥꯃꯣ ꯋꯥꯈꯜ ꯑꯣꯟꯅꯔꯦ ꯑꯕꯦꯝ ꯑꯩꯈꯣꯏꯅꯤ ꯀꯤꯁ ꯇꯧꯗꯤꯌꯦ ꯑꯁꯦꯡꯕꯩꯅꯦ ꯂꯤꯞꯁꯇꯤꯛꯁꯦ ꯇꯣꯟꯗꯩ ꯑꯣꯏꯔꯝꯃꯤ ꯏꯍꯦ ꯁꯣꯏꯕꯅꯦ ꯑꯗꯨ ꯍꯥꯏꯔꯒ ꯏꯄꯪ ꯄꯪꯈꯩ ꯃꯤꯔꯔꯗꯨꯗꯒ ꯌꯦꯡꯂꯤ ꯄꯣꯠꯅꯤ ꯖꯦꯀꯣꯕ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ